Russia's President Putin military staffsing unakhrei social media da lanmi recruit taunaba propaganda chathaba hokhrei Ukraine gi infrastructure singda akanba missile attack chathakraba matung Russia's President Putin na mahaki military staffsing ga unaduna anauba lan gi strategic khanakhrei nakal lamaromda Moscow gi maikidagi haukiba numit kharani asida social network singda Russia na propaganda tauba video posting thagatuna Mika halaga lanmi sing recruit taunaba thabak chathaba haurai Russia gi special military operation gi headquarters ta military staff singa unaduna wa khana kibaduda Ukraine da sathariba lan asigi damakta Russia gi commander oina appoint tawkhiba General Sergei Surobigin su yaukhe khana naina baduda President Putin gi maikei dage Ukraine da sathariba lan asida kari tawgadage haibadu khudaki oina amasung medium term action singe proposal sing adu taba pami haina phongdokhe haukiba tha khara asida Ukraine gi forcing na Russia na khudum chanduna leriba mafam singda yamna advance oina sangsilagli basigi matang dasu mifam adu da khanakhe makhata na lan gi strategy yat poina President Putin ngasi ning thokaba numita Belarus ta satuna laibak adu gi president ga unaduna wari sanagani haina phongdokhe marak asida Ukraine gi military general Barele Julzuniana mathang sahi 2023 gi angan ba sarukta Russia gi maiki dagi Ukraine da akan ba offensive satharakpa yai Russia gi maiki dagi attack asigi damakta ahen ba lanmi lak ane Ukraine da thajinana ba thaurang tawduna lei adubu masida Ukraine gi maiki dagi karima da singnaba mata leiti haina phongdokhe Russia na Ukraine gi mathakta sathariba lan asigi matangda White spokesperson John Kirby na US intelligence pau paladuna haikibada Russia gi maikei dage Ukraine da akanba attack satharakpagi mamita de Russia na hojek sisinariba khulai singase ariba matamgi ngaktani haikhe marak asida Moscow gi maikei dage haukiba numit kharani gi mamang dage hauna social network singda video posting thagatuna leibak adugi youth sing mika halaga lanmi oina recruit taunaba propaganda chathaba haurei haukiba December 13 da thagalakiba video post amada mahakna marup mapang singa party tawduna matam mangbagi mahutta laibaki damak lan thengnabana hena fai lan asigi damakta military contract gi phangkiba yamlaba sel sing aduna mahak masagi oiba kar fauba leire haina propaganda sathake December 15 da thagalakiba atopa footage amadana girlfriend amana mahakka nungsinaba nupa adu Ukraine gi mathakta lan chaluraba matungda amughanna halakle haina nungai na leiminabagi warol sing thagalakhe panba yabade haukiba November thada Russia gi maikei dage military mobilization chathagi baduda President Putin gi maikei dage lanmi oina recruit tawdringai gi mamang singda unabada vodka thaktuna sigadabagi saruk pude mama laiba ke damakta sibane hena phai haina phongdokhe lan asigi damakta military mobilization chathaduna lanmi lak ahum gi mathakta recruit tawkhrabasu hauzik fauba Russia gi maiki dagi Ukraine gi lan asida Russia gi lanmi kaya yamna sikhrabage amasung asoka pan nangkhre haibadu de hauzik fauba miyam da official oina phongdok pa leitre adubu Putin gi maiki dagi makhata na henba military mobilization chathabagi thawrang leite haiba khaktamak phongdokhe miyoi lak ahum military mobilization chathaduna recruit tawkhibadu gi manungda tangkhai amade combat unit sisinare Ukraine ga soknariba lan asigi front line da military equipment singi awat palai di basigi matang dasu Russia gi defense ministry da yamna kumna khanare isu asi athuba matamda loishingani haina President Putin na phongdokhe nakalamarom da Ukraine gi President Zelensky na Russia gi missile strike na maram moiraga amanga ta thokraba power infrastructure amasung water facility mapung phana semjinba loire haina phongdokhrei Aroi bada tabi di bapum namak po thagat chare